chomdo nangi matam se uvada kalache wachida nangi na chomdo uvada minti je karibu nanga nangu yenjaba aina naudaba yena yena kanna kanna nantabu numsiba haige khalle fonge khalle lo sinba ngamda ina wara basu nang budi wahalon awabada yom la bahjami amma na maning tungki bada amma di tamoy ka nang shahimi am khana lem shanarasu lupit karamni mong haram na toduran lele igi punsi sina nang tabu lacharat pagi maram pukning wakhal ani sida nang bolong shina lachabana oira bani wari umbaigi karibu nanga nangu yenjaba aina naudaba yena yena kanna kanna nantabu numsiba haige ꯑꯩꯁꯦ ꯁꯤꯡꯒꯜꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯊꯣꯏꯕꯤꯅꯦꯅ ꯂꯧꯔꯁꯦꯕ ꯑꯗꯣ ꯑꯩꯒꯤ ꯈꯝꯕ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ 나빠도 질리고 삼주나 좀 누시고 난 슝랑기니 럭톡 럭보이 레이다가 낭부터 모이다 탐라보니 진비로 낙좀더 나빠다 박자방 니뽕 코딩 레나기 타와이 막디 강한데 담비요 눕시바 담비요 랭다나 코탕 코딩 세나기 낭부와이나 락자게 나빠도 질리고 삼주나 좀 누시고 난 슝 ay kanano Nasıl kilo? बर्गर खाते रहे पिज्जे खाते रहे एकदम इन्होंने वक्त बदल दिया जज्बात बदल दिए जिंदगी बदल दी 119 दिन की बात निकली भाई मारो मुझे मारो मारो बस मारो मारो बस मारो मुझे मारो मारो बस 다가이는 신고 보지 하이더라. 거기서 누구? 어디디? 나 능시 아무것도 걸어. 나 하오. ꯀꯩꯁꯨꯝ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯠꯇꯣꯛꯑꯒꯁꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯤꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯄꯕꯖꯤꯒꯤ ꯐꯦꯟꯅꯤꯅꯀꯣ ꯌꯥꯝ ꯉꯥꯎꯖꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯩꯕꯥꯛꯇꯣ ꯄꯕꯖꯤ ꯑꯗꯨꯝ ꯁꯥꯟꯅꯔꯨꯅꯤ ꯑꯩꯈꯣꯏ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯥꯏ ꯃꯌꯥꯝꯗꯨꯒꯀꯣ ꯄꯕꯖꯤ ꯂꯣꯏ ꯁꯥꯟꯅꯔꯨꯅꯤ ꯍꯥꯏꯖꯔꯤꯕ ꯍꯥꯏꯕꯗꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯃꯔꯝꯗꯤ ꯂꯥꯏꯅ ꯂꯣꯏ ꯁꯦꯝꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯄꯕꯖꯤ ꯍꯥꯏꯕꯁꯤꯁꯨ ꯂꯥꯏꯔꯩꯕꯥꯛꯇꯁꯨ ꯁꯣꯏꯗꯅ ꯁꯥꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯕꯖꯤ ꯁꯥꯟꯅꯅꯤ ꯂꯥꯏꯔꯩꯕꯥꯛꯇ ꯑꯔꯣꯏꯕ 그노 제 눈남 시독비기 ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯀꯔꯤ ꯄꯥꯡꯉꯛꯎꯒꯦ ꯅꯋꯥꯗꯤ ꯃꯤꯉꯣꯟꯗ ꯅꯥꯏꯊꯣꯛꯑꯒ ꯅꯨꯄꯥ 7 ꯅꯤꯄꯥꯜꯅꯤ ꯁꯨꯔꯝꯃꯅꯤ ꯅꯪꯅ ꯁꯤꯟ ꯆꯦꯜꯂꯨꯔꯤꯁꯦ ꯀꯩꯝꯇ ꯄꯥꯡꯕꯤꯅꯨ
ꯍꯦꯟꯕ ꯄꯥꯝꯂꯕ ꯄꯩꯁꯥꯗ ꯆꯣꯞꯂꯕ ꯏꯖꯠ ꯃꯥꯡꯅꯤꯡꯉꯥꯏꯅꯤ